Kaya ako na si Pero Brenda. Pero ngayon nag-gising na. Parang nagkaroon na ako ꯏꯆꯤꯟꯅꯥꯎꯁꯤꯡ ꯈꯣꯏꯔꯝꯖꯔꯤ. ꯉꯁꯤ ꯑꯩꯅ ꯆꯥꯒꯗꯕ ꯃꯊꯦꯜꯁꯦ ꯄꯦꯔꯨꯛ ꯏꯔꯣꯝꯕ ꯑꯃ, ꯑꯗꯒꯤ ꯀꯥꯔꯣꯟ ꯑꯉꯧꯕ ꯑꯃ, ꯅꯨꯡꯁꯨꯛ ꯑꯃ, ꯌꯣꯡꯆꯥꯛ ꯇꯤꯜꯍꯧ ꯑꯁꯦ ꯆꯥꯒꯦ ꯇꯧꯖꯔꯤ. ꯉꯁꯤꯗꯤ ꯑꯩ ꯀꯦꯕ ꯀꯌꯥ ꯁꯪꯖꯗ꯭ꯔꯦ. ꯕꯖꯥꯔ ꯆꯠꯀꯦ ꯍꯥꯏꯅ ꯄꯣꯠ ꯆꯩ ꯂꯥꯡꯕꯗ ꯍꯥꯊꯨ ꯍꯥꯔꯥꯡ ꯇꯧꯕꯗ ꯀꯦꯕ ꯀꯌా ꯁꯪꯖꯗ꯭ꯔꯦ. ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯐꯖꯅ ꯀꯦꯔꯛꯀꯦ. ꯉꯁꯤ ꯆꯥꯕ ꯍꯧꯔꯒꯦ. ꯄꯦꯔꯨꯛ ꯀꯥꯡꯁꯨꯅꯤ. Nusuk.
Cậu ꯏꯔꯣꯝꯕꯁꯦ ꯌꯥꯝꯗꯤ ꯍꯥꯎꯔꯒ ꯑꯩꯗꯤ ꯃꯍꯤ ꯌꯥꯎꯗ꯭ꯔꯗꯤ ꯌꯣꯠꯄꯁꯦ ꯀꯌꯥ ꯋꯥꯏ ꯍꯤꯟꯖꯥꯡ ꯌꯥꯝ ꯆꯥꯒꯟꯕꯅꯤꯅ ꯑꯗꯣ ꯏꯔꯣꯝꯕꯁꯦ ꯌꯥꯝꯅꯗꯤ ꯍꯥꯎꯋꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯈꯔ ꯋꯥꯠꯆꯔꯦ ꯀꯔꯤꯒꯤꯗ ꯑꯀꯪꯕ ꯆꯥꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯑꯩꯁꯨ ꯆꯥꯗꯧꯔꯤꯃꯤ ꯂꯣꯏꯅ ꯌꯥꯝ ꯄꯜꯂꯦ ꯍꯤꯟꯖꯥꯡ ꯌꯥꯎꯗꯕ ꯃꯍꯤ ꯌꯥꯎꯗꯕ
ꯈꯣꯏꯔꯝꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩ ꯆꯥꯕ ꯃꯇꯥꯡꯁꯤꯒ ꯂꯣꯏꯖꯔꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯈꯣꯏꯔꯝꯖꯔꯤ